Imis Bagdoming Tabiti Bakwai Punamapuri na Naurem na Taram na Ukchari, Loinana, Krumjari. Masigi Maruiba Pauda. Nak na piriba score sing Pangna Bahona Daba College Singi Oza Singi Tolo Tadok Lohaina Education Minister Radiana Haikre. Namfalong Amadito Mudagi Landiner Pasing Changhan Kidre. National Education Policy 2020 ki matang da Nong Giwaiba Sensitization Program Pangtokre. Loinana National Register of Citizens na Gurkha Singh da Sohan Loi Haina Home Minister Amit Shah na Haikre. Mapung oiba paung pizari. April tha fawada National Assessment and Accreditation Council na piriba score sing fangna ba hona daba college sing ge oja sing gi tolop thatok loi haina Education Minister Rajan Phongdokre. Ngasi National Education Policy NAP 2020 gi matangda IQAC United College Lambung Chandel na sindona College asigi multi-purpose hall da pangthokiba nonggi oiba sensitization program da athoiba mitung oina saruk yaduna Minister Radina Makatana haikibada Manipur asi resource leitaba lamdam amani maramasina school college singi semgat sagana bagi damakta matik chana fan thada bangamde maramasina nakna piriba grant sing asi fangba ngamna ba hotna si afaba Manipur ama Waihongna bagi damakta tungi Manipur gi laibak lepka dauriba maherui singda National Education Policy 2020 asi mapung fana chapchana piba ngamna bagi damakta amade Higher Education Department ke makhada lairiba college singna naki score wangna phangba ngamna bagi damakta ngasigi sensitization program asi pangthokpani haiki Lenga ki policy ki matung ina oja sing transfer posting taubada maherui singna irang hoba taubigano oja singna naki score wangna phangba ngamna ba khona biduna nakna piriba grant sing loba ngamna ba khona biyo loinana lenga ki school college singda piriba kudong chaba sing mama mapa oiba singna macha singda lohan biyo oja sing lemna tolop Chahan bigano mathau tohon biyo haujik paliba BJP gi lenga gasina chingtam thongmana na thamduna chaukatpa tangdu leitaba Manipur ma wainaba honari haibana chingba wafam kaya phongdokhi Masigi thoramatu da Education Minister S Rajanna thoiba meeting Directorate of University and Higher Education ge Director Dr Rangita Balle Waikomna Thoramapu Loinana Deputy Commissioner Chandel M Rajkumar United College Lambung Chandel ge Principal BD Tumdar amadi ex MLA Nunglung Victor na akhanaba mitong singwaina saruk yakki Laitaba nomogi suraga hiniba koina isadu private school da thara kanda aikoi Sahi ma tharamaga thataru tharamaga khaba ngamtabadagi akoi isadu larik tamba tuhon bado madu tawdana bagi namakta frida masama banana ba chija pijaraba frida uniform piraba frida larik piraba frida exercise book piraba aikoi sana khona bagi sport material adudagi medical gi aikoi facet mayam ama adudagi college sida IT tawna bagi namakta aikoi computer matik chana pira kanda aikoi leirabane sigumba school college mayam sisai aikoi mayam thabiyo aikoi leiriba sanden district ki manungda leiriba Kakching district ki manungda leiriba district ta leiriba government school sing aikoi handa ki 2021 bawki manungda aikoi tongan ba topa masak popa mo ina na aikoi kanna aikoi semjal libani kendra ki MLA sing National Education Policy 2020 Higher Education ki matangda nongmagi oiba sensitization program ama ngasi Kakching District ki Kakching Wairi Panjau Pulumda leiba Kha Manipur College ki multipurpose hall da pangthokre Kha Manipur College ki Internal Quality Assurance Cell IQAC na Manipur lenga ki Directorate of University and Higher Education sponsor makada sin ki batharamadu da nongmaithem nimai hana Manipur lenga ki Minister oiramba Haujikna Senior Citizen Forum Kakching gi President Oiribana
अथोइबा मीटिंग पी रघु प्रिंसिपल खा मणिपुर कॉलेज कक्चिंगना थौरमापू अमसुंग डॉक्टर सलाम खोगेन थबक्तगी पोथारबा प्रिंसिपल अमसुंग पुखरंबम निमाई थबक्तगी पोथारबा प्रिंसिपल अनीना अखनबा मीटिंग सिंगोइना सरुक याखी थौरम अदुगी अखंग है सिंगोइना कोर टीम मिशन 2.5 प्लस नाक की सोइबम बिरजेट अमसुंग डॉक्टर एन संजोय अनीना कुमजा इंग्लिश अंगनी कुनगी जुलाई कुनगा मापलदा यूनियन कैबिनेट ना महरोई सिंगदा अनोबा मंगाल कया फंगनबगी पांदमदा अप्रूव तौखिबा अनोबा एजुकेशन पॉलिसी नेशनल एजुकेशन पॉलिसी 2020 असि कुमजा इंग्लिश अंगनी कुंट्रा फावगी मनुंगदा डिस्ट्रिक्ट खुदिंगमकदा मल्टी डिसिप्लिनरी कॉलेज लेहन्नबा पांदम थमली अनोबा पॉलिसी असि लाक्लबदी एखोइना हाना लेरमलिबा सिस्टम मसिदगी अनोबा लौसिंग हापचिंदुना महरोई सिंगदा अहेनबा नॉलेज कया पीबा ngamlagani हाइबना चिंगबगी मतंगदा मरिक चुंबा वाफम सिंग फोंगदोनकी Manipuri Singi Anova Chahi Hauba Sajibu Nomapan Bacherau Banalakpada Governor Dr. Nazma Heptulana Manipur Gimiamda Yaifa Pauzil Pirakli. Maki Pauzilda Governor Hairibadi Sajibu Nomapan Ba Cherauba Thorom Nalakpada Manipur Gimiamda Yaifa Pauzil Pibasi Nungaiba Poi Aduga Chahi Anova Haiba Sidi Miamna Harau Tayamba Fongdoktuna Amadi Anova Saga Loinana Afova Future Amagitamakta Manglomda Changchinaba Midyeng Thambani Numida Sinalakpada Lamdam Masida Lairiba Tungan Tunganba Kanglob Jatigi Marakta Marup Oibagi Mari Henna Chesil Halakli Haibagi Asa Tauri Loinana Henna Fava Manipurama Ohenna Bagidamakta State Asida Peace Amadi Harmony Hangat Hannaba Ekoi Isana Amuk No Honana Katoklasi Hainasu Governor Ki Pauzilda Palli Chief Minister and Birenasu Mitei Lining Chatpasingi Sajibu Nomapan Bacherauba Made Vaisnavism Chatpasingi Cheraubana Lakpada Lamdamasigi Mio Koding Magna Masa Maufaba Nungai Yaifaba Oirisano Haina Yaifa Pauzil Pirakli Maki Pauzil the Haribadi Mamang Chahidi Aikoi Punamak Nupanupi Ahal Angang Laira Inakunba Punamak COVID pandemic Namaram Oiraga Chaiteng Pibadagi Yamna Wanaki Madugi Safu Adu Tongan Tongan Bamir Singda Manadaba Maungda Funky Adugumlaba Waraba Tanfamatu Daikoibo Henna Faba Henna Kanba Manglomda Chautok Bagaloinana Maung Tana Hingnaba Inspire Tauri Maramasina no Wachahina Lakpa Sida I Isa Aikoigi Nungsiba Singamadi Aikoigi Society as a Henna Apaba Puraknabagi Lambida Asa Fide Bamadi Warep Galoinana Chalasi Haiki Sajibu Nomapanba Cheraubana Lakpa Sida Works IPR RDN PR Minister Tongan Bisorjit Veterinary and Animal Husbandry Tourism Minister Olukoinasu Manipurgi Miam the Yaifo Pauzil Pirakli Hauji Myanmar Lebaki military junta gi mayokta miyamna democracy fangnaba gi khongjang sathabada tangdu leita da punsi ama Myanmar lebakta lakpadagi moregi yumthangnariba Myanmar gi namfalong amadi tamurom dagi Myanmar lanmi ki badagi Myanmar gi miyoi kaya nupanupi angang apikpa yauna punna miyoi yangkhai rom lanjena duna more manaki Indo Myanmar border pillar number 79 romda sensil laktuna more romda changakna ba khonabada Manipur gi security personnel amadi Assam Rifle Singna Chonghan Kidre Haiba Myanmar gi Lanjena Rakiba Singado Indo Myanmar border fencing Manaki Myanmar Romthangba Sarukta Hojik Panduna Lady Amadi Hojik More Police Amadi Assam Rifles na Mafam Maduda Akoibada Ngak Sen Bagi Tabak Kankat Kre Tungda Lanjena Rakpa Miyoi Singado Maramdam Myanmar da Kiba Amagaloinana Hankre Hadi Manipur Pradesh Congress Committee gi Machin Chatpa Wangang Loy and Bhupendra na haikre BJP gi MLA mana haikiba Waron drug mai pakhan ge hairabadi Minister MLA amadi police officer Thamoi Seng ba mathau tai haikiba du karamba Minister MLA police officer Singno Thamoi Seng daba yauriba du khangan bio wafam asi Manipur Human Rights Commission na locally liba su moto case ki matangda Congress Party gi legal cell gi kangbu amana Commission gi chairperson ga unaraba matungda tholakpada paumisingda mahana phongdokibani Bhupendra na makha taraduna commission na lokalag liba su moto case asigi matangda tizinbada Congress ki legal cell so yahan bio haibada commission gi maikede gi me manga da khangalake haibirakle
Bhupendra makha taraduna pauche singda Congress ki masak naiba MLA khara BJP da yauraba yai hariba ase party ki legal cell gi chairman na legal notice tharagane duga BJP gi Kerau Kendra gi MLA amadi planning board ki deputy chairman L Rameshwar na haikiba wafam adu paliba lenga gasina miyam khangna minister MLA amadi police officer singna sengdokpio haiki Mana makata na fondoro kibada drug ki crime da karam minister MLA police officer involved tawage Congress ki sitting MLA amadi hanagi Congress minister amata drug ki crime da chenade haiki Maitei but Indian Constitution ki Article 342 Clause 1 gi manungda ST list da chalhangadabani haiba khongjang gi sarwama waina ngasiso Bisnupur Kaitel da wakat mifamama naharupana STDCM na sinduna chathakre ngasigi mifamadu da STDCM Bisnupur District Secretary L Devchan na hai Manipur government na Maitei bo ST list da chanabagi damakta recommendation lauduna tinthaba tawdana thagadabani haina phongdokki Bisnupur District na mapungoina Sinlang kibang sige wakat mifamaduda STDCM gi executive member amade Bisnupur District ki secretary wadiba L Devchan STDCM gi VP L Lokendro general secretary ke Bugendrajit W Ananda Mitei publicity secretary STDCM amade luchingba kayaso sarukyaki Segmai Kendrigi MLA H Dingona High Cray, Lingana Mahiro Singi School Sabada, contractor Singna, quality control Todana Saram Labade, Lemna Taroi, Wafa Masingase, Kurkul de Leba, Sadar Patel High School Gate, Nauna Saba, Cycle Said Amade School Gate Sabagi Ramda Mahana Fongto Kibane, Manamakata Araduna, Lingaki School, Fagarhan Bada, Chief Minister na Paikat Liba, Tabak Singh, contractor Karana Ningtina Suda Badegi, Mingchatia Nabamaram Ohele. Quality control tawda by school saba mioy amata lemna tharoi Segmai da leiba Nil Padma Higher Secondary School ge building ningthina saramdaba contractor ki matangda inquiry tawduna thigatpa haure haiki ngarangdagi hauraga tha sigi taraga mari fawbada leipak sinba thongna chathagadawriba COVID hidak kapthokpagi mass campaign tika usab festival gi ngasi nini chanbada Manipur Legislative Assembly gi speaker Waikem Chan hanba face ki hidak Singjamai Chingamathak Urban Health Center da kapthokre hidak kapthokhiba da speaker Kem Chan na phongdorokibada Bharati mafam ayambada COVID ki ani suba web lagliba se aikhoina chection ba watpadagini aduna Mipung khudima ki ani suba web ase thengnana naba aikhoina chection na leibaga loinana COVID vaccine kapthokpa mathau tai Mipung khudima na SOP ngaktuna COVID ki hidak kapthoklabadi ani suba web ase thengnaba lambi di khwaidagi missing yamna kapthokpani haiki Aikoi puna mana yaminari si Bharat kumbada second wave si lakadra haiba singaba phawa hori si koi section mo watpa gini koi punna section mina si haiba sinai thamde aduga vaccine kapthok sina aikoi ki population si ki 45 ki mathak ta isi se hana kaponi plan lei asi party masing yamna kapthok sina koi da covid laina sidagi second wave sidagi asok ki lambi amani aikoi punna ki do and don't SOP na singba mayam atu ngang sa minarakan second wave lak sidagi kan Moirangthem Ibotombi Memorial Charitable Trust Hairongna Paikhalakba Tungan Bayaifa Tharang Singi Sarwama Oina Hairo Kendragi Oina Land Bank Ama Haudokibaga Loinana Kendra Dugi Kangatlaba Sotharaba Imung Singda Low Unana Ba Lofam Sing Yentokre Hingsi Amadi Hinghansi Haiba Pandamda Hairo Part 2 Mayailekai Polo Ground the Pangtokiba Land Bank Hangdokpa Amadi Low Yentokpagi Tharamaduda Moirangthem Ibotombi Memorial Charitable Trust ki President Moirangthem Okendro Vice President Laishram Selungba Secretary Maibam Tomtin Maite Hairo Part 1 Gram Panchayat ki Pradhan Laishram Khamba Hairo Part 2 Gram Panchayat ki Pradhan Thokchom Premjit Wangkhem Jila Parishad ki nominee Jila Parishad member KS Soba Amadi Gram Panchayat amasung Nagar Panchayat Singhi Hanagi Pradhan Singh Chairperson Singh na President Member Singh oina taista phamki Thoromaduga Mari Leinana Trust ki President Moirangthem Okendro na phongdorokhibada thong manana khunai amagi yumpham thonaba luchingba oibiramba laikhidraba hanagi Minister Moirangthem Ibotombina mangjaramba manglan adubu mangfang na hannaba
Moirangthem Ibotombi Memorial Charitable Trust na hingsi amadi hingansi haiba pandam masida land bank asi lingkhatpani aduga lawfam sing asi COVID-19 pandemic na maram moiraga sufam nompham leijadraba lairaba singi pangkhai gi makhada leiba Hairok Kendra gi imung singda yenthoklagani phongdokhi Ngasi Jiribam District ke Babuparada laiba Kasturba High School da Manipuri Students Federation District Committee Jiribam na sinduna haukiba February gi tang 10 dagi haudokhiba 2 months revision coaching class loisinkhre loisinbagi thorom aduda Thaudam Amurasi Chano MES JDO Jiribam and Dharmendra Advisor MSF Jiribam A Rajib Mite President MSF amadi M Imochoba Assistant Inspector JDO na President Member oina dai sapamki Thoronga mari leinana Thaudam Amurashi Chanu na haikibada MSF Jiribam amadi JDO na mateng pangduna sinjaba revision coaching da mahiroi chamaga kuntra romna saruk yaduna February gitang Taradagi haukiba coaching asigi khudong chaba phangkhre HSLC exam asigi result tholakpa matamda masigi kanaba amadi khangba ngamgani haiki Imphal chatuna coaching yauba ngamdraba mahiroi singi khanduna sinjabani masina soidana mahei yanba ngamgani haibagi asa thamjari haina su phongdokhi matam kayagi mamangdagi lamdam asigi Laioi kraba ipai pusingna Kha Manipur College ki nongchupta miyamna kakching maningching haina khangnaba mafam asida khubam yaduna ira thongni jaduna lakliba asupa thangjing koirel laigi handakta nauna miyamgi matinga loinana saba sanglen haying sajibu nongma panba lebak poba numit ki numidang wairamgi pung ahum tarakpada sangabaga loinana ibudau ibendau anigi anauba chari hongduna ira thongni bagi thoram pangthoklagani Pangtokadoriba sanglen sangaba amadi irat thongni thorom asiga iroinana hayeng tang 13 amadi mathang numit tang 13 ani asida pangtokadoriba chairauba ani dasu chairau ching kabagi thorom su pangthokani haina asupa thangjing koirel lai committee kaching gi secretary na thadorpa cherolamana phongdorakli MSU ki information and publicity secretary na thadorpa cherolda Thasigi tara tareta pangtokadoriba mikap thokpa numita makhal amategi harau kumhai tawbigano cherol asina makha taraduna ingso lisingamaga chamapal marifugi go back foreigner ihauda thawaina ponthapi kraba thauba huidrom loken amadi posangbam premananda anibu ningsingduna matam maduda mitop miancha singase maramda hankigadabani haina changchin kiba khongjang aduna Manipur miyambu ngalingai matamdagi aikhoigi khunai asi nongma natragana nongmadi mitop miancha singna yotsilagani haibasi amsuna kunsuba chahi cha loisalakpada ingsoli singamaga chamabal marifugi matamdagi akanba ihau changsinduna Manipur gi tungi mirol gi damakta changchin kiba khongjang adubu ngasi su Manipur miyamna mikap thokpa numit realization day haina Khangnabaga loinana ihau aduda laikhidraba athauba ani asigi yata phamoiriba singjamai pisum chingada chahi khudingi haikat laikat tambagi thoram amsuna sinduna lakpagi sarwama oina kumsi chahi gi oina su tha sigi taraga tareta nifu mathoi suba mikap thokpa numit pangthokani hairi 44 YTB local da Manipur Food Industry Corporation Limited Mega Food Park Sanaba hanjin thorang tauriba si Tokyo Koijam Kungi Authority amadi Kunja Singh da Karigumba ayaba amata sulaukiba laitana mioi kharana YTB local da Mega Food Park Sabio haina media da phongtokhiba wafam sing adu chanaba yaroi haina Koijam Khulgi Secretary M Angsil Maringna phongdorakli ngasi Koijam Khulda pangthokpa paumisinga unaba amada M Angsil Maringna makha taraduna hai 44 YTB local da masagi patada lam machet ama fawba leitaba khunda leitraba michel mirot oiraga leiraba mioi amana patadar su nataba mioi ahum mariga loinana YTB local da Mega Food Park Sabio haina media da phongdorakhiba wafam adu nokningba phawi haina su phongdokhi 44 YTB local Farmers and Land Owners Development Association gi Vice President MD Ibochana phongdorakpada 44 YTB local Sports University saba yaroi miyamgi pukchak thadat pigano haibadagi miyamgi akanba ihau sangsilakpadagi Fajakraba Sports University fawa sadaduna hongdokrabane haujinga amukasu Mega Food Park Sanabagi Taurang Tauraliba si Miamna Yabangamloy Miamgi Pukchak Tadat Pigano Haina Fungdoraki 44 YTB local Farmers and Land
Owners Development Association ki President KH Roman Kumar na haikibada lokol asibu kanabagi matangda lokol asida mega food park amadi atai atopa chawkat thaurangi thabak amata paikhat pidanaba amadi lokol asibu kanbinaba Manipur lengak amadi Manipur High Court ta aiba cherol kya supisin krabane Manipur lenga ki luching biriba CMN birena Manipur gi lawfam sing kandaba yade haina kanba khongjang kaya changsiliba asigi mayokta 44 YTB local asibu manghanduna mega food park sadaba yade haina contractor kharana mioi kharaga manaraga makoigi kanaba kharagi damakta changsilagliba khongthang asi CM bu singnabani haina lawdaba ngamde ngammi haibagi matagumna namduna mega food park asi sanana ba honaraglabadi 44 YTB local gi mapal tangduna hingliba sora langthabal kunau amade koijamgi miyamna isa sijanabagi warep laure haina su KH Roman Kumar na makhatana su phongdorakhi Sub Treasury Officer Kaching na khangalakpa amagi matungina office asigi makhada leiba pensioner singi photo kapa hauragani haire ayupung 13 dagina nungchel pung 2 makhai fawbada photo kapa gi thabak sathagani haina Kaching District Pensioners Association gi chirolamana khangalakle photo kapkadaba numit singdi April 13 ta Kaching Khonjai Laikai Waire Chumnang amasung Kairak April 13 na Wabugai dagina Serau Fawba Wangu yauna April 18 dana Kaching Kulen gi Somak Laikai Pajai Laikai Morangthem Laikai amasung Turel Wangma April 10 dana Ningthau Laikai Mayai Laikai Makha Laikai amasung Laithako Laikai aduga April 18 amasung 22 dana Sora Palel Komlathabi More amasung Iringbangi pensioner sing photo kapa yagani pensioner sing na photo kapa lakpa matamda COVID-19 gi SOP ngak na lakpiyo amadi pension book puduna lakpiyo haina su cherol aduna makha tarakli haukiba chahi English ngani taraga mapalda Manipur lengak na Ternopal district ki manong channa kundariba kota kundagi National Highway Imphal lambi fawbagi kilometer 5 henna sangba lambi asida PMGSY gi makhada lambi samdin sajinduna koilas thaba loisingani haina khonja singda thajaba piram kiba adu lambi asida nung khara tharamba natana ngasi fawbada lambi asi koilas thadana tumina laikre hairi hiramasi gi matangda kotha kunna sigi village secretary oiriba takhelambam sanjoina aikoi gi pawmida phongdorakibada matam kaya gi mamangdagi kotha kun asigi maru oiriba lambi asibu fibam phatana ngasi fawbada lakli nongju tha matamda anayek lakpa matamda su lambi gi fibam asina kunja singda awaba kaya ngasi fawbada mayong naduna laklibane masida Manipur lengana Pradhan Mantri Gram Sarak Yojana PMGSY scheme asigi makhada lambi semba haurakiba sida haukiba chahi English ngani taraga mapalda lambi samjin sajinba loisinduna koilas mapung fana thaba loisingani haina thajaba thamlaktuna kungi kunja sing lambi afabada chatpa phanglagani harau nungaiba phongdoktuna lakhibani adubu hairi lambi sida nung khara chaiba hauramlaga makhatana ngasi fawbada thabak suba leptuna lakli masida natana kotha kundagi kotha kunau kun fawbagi lambi kilometer 3 lom sangba sisu PWD department asigi makhada lambi semnaba hauramlaga nung khara chairamlaga loisindana thabak suba leptuna lakli masida athuba matamda mari leinaba singna lakliba tha sigi tang 15 fawgi manungda thabak oina paikhataba tarabadi akanba khongjang kaya ama changsilagani haina phongdorakli 2019 da PMGSY gi makhada kothaje black topping tawbigani habagi sarkar nungsibiduna order thokpiraga ngasi phawda April changsilaba nungju nungpan tha yoksila si phawda koilas abagi mami taraktaba se kotha prajana adugi metik nungaitaba pendaba phaw sida hojek kothasni yam awaba ma thengnajari bese nungju nungpan tha yorkhadi koilas thani thane heraga hojik phaw tharaktaba se mari leinaba authority sing department sing da koina kotha prajana pendaba phungdokpaga loinana puning chinsinjari si karigumba tang 15 gi lakliba April gi tang 15 gi manung phawsida thabak on onthok piraktaba taragadi kotha prajana akanba khungdang changchingani habsima mari leinaba department da thamjaga National Register of Citizens NRC na Gurkha Singh da Sokhan Balairoi haina Home Minister Amit Shah na phongdokre
Kalimpongda pangthokpa road show amada wa ngangbada mahangna makha tana haikibada Narendra Modi na luchingba BJP government na leiriba makhai Gurkha singbu kariyamata sokaloi NRC asi chanaba haudri karigumbada chanaba hauragasu Gurkha singda lebak asi thadu Haigadaba wafam amata leite Kalimpong amadi Darjeeling ani ase awaba kaya phanglakle ingso lising amaga chamapal marifuda Gurkha lising amaga chani henna sikhi adubo hauji fawada achumbadi phanghandari handaktasu Gurkha mayam ama sikhiba adugi daita Mamata Banerjee government ki oigadabani haiba wafamsu Union Home Minister Amit Shah na phongdokki Kolkata da leba lemjaningai oiraba Indian Institute of Management IIM gi mahiroi kumfuga matoi COVID-19 gi positive oire makoi isolation camp sing da thamli toilet attached tawba single occupancy room amamamda mahiroi amamam thamli hairi Dr. Ohumna in charge oiraduna yangseli duga mahiroi chamanga humudra khakte camp thadoktuna chatkre hairi aduga mahiroi chahum kuntraga manga amadi campus manungda leiri sida tongan ba Kasingda thamliba mahiroi humfuga mathoi adusu tharabani positive oiraba mahiroi singda mild symptom sing lei haina Professor Prashant Mishra na phongdorakhi IIMC ge authority na phongdorakhi bada lokhatpa yaba thabak thorang sing lokalakani haina phongdorakhi aroi bada maroi pau amhona pizari Nakna piriba score sing fangnaba honadaba college sing gi oja sing gi tolop thadokloi haina Education Minister Rajena haikre Namfalong amadi tumudagi landinarpa sing changhan khidre National Education Policy 2020 gi matangda nomagi oiba sensitization program pangthokre Loinana National Register of Citizens na Gurkha singda sohaloi haina Home Minister Amit Shah na haikre Ngasidamakta image waldom loisinjari myambo mohanna khurumjari Sarahile was so coy, Hingley Mohonarasi. Paba, Kaygino Pabana Mapamadu da Chalurano Habirisiba. Aikoina Taba Mapanglibase, Pabo Saru Yauribani. Aisu Pabagimat, Shoidana Pangani. Nothing at TB Paba, Bob and Hibadi. Konawari Sanarase. Taba Mapanglise, I did like Yam Parabane. I think Jaluki Baba. ए थंबन और चे लो थंबन लो चे लो को और चे कोरिजु कन्गनो लो बा इचेदी इसे दो असिंग को औरु थोबु गम चलेवा आइसु हौजि थोबुक चकनेवा नोसिनंग थबक खरथुड सुरोबको और से नंगिसेन आइन मोतिक चान पीगनेबको हौजिको फी आई सुफम हाइगिको असे लो असे थंबन असे लो असिदनिको असे बाट उमोरेको असिदनंको फी से यामन थुन सुरोबा आइजु तबक थुन सकिको असे सुरो यामन थुन सुरोको